ngasi thoki ba thawdo wathok singdigi atien bi ipaw khra myam na thamjage ahanbada wabogai lamkhai de leramba bom police amasum AR gi kangbuna ngak selaba matung expert singna bom asoengam yaudana pokhayan khreari social media re khungwa sabayam na thajani oi ipaw mayam na thamjari loinana atopa maroi bi ipaw sing myam na thamjagi myam loi phum yeng tamin se atopa pawmana Udanta na FC Gao Nongdambana ATK chatlaba yari India ki football masana ki khwairi ki thak wang league ama oiriba Indian Super League ta saruk yariba FC Gao gi winger oiriba Nongdamba naurema masum Bengaluru FC ki Udanta singa kumam makoi gi team thadoklaga atopa team ne saruk yaba yana leikre Nongdamba nauremna FC Gao thadoklaga Kolkata da base tawba ATK Mohan bagan da satpa yana leiri Bengaluru FC ki Udanta singa kumamna Bengaluru FC thadoklaga FC Gao da satpa yana lekhibani ATK Mohan bagan gi maming leraba Liston Kolako Manbir singa masum Kuru Niana sing masak thokpa winger kya leirabus hausi chathariba Indian Super League ningthina performance piba ngamdabadagi Nongnamba naurem gi mathau tarakhibani haki Nongdamba nauremna ATK Mohan bagan da saruk yagadoribasi handaki asi tharaga ohumlak subani English singani ga taraga mapandagi na kunna pangdokhiba I League ta Mohan bagan gi mohut sinduna saruk yakhibaga loinana season asida Mohan bagan na I League ki champion okhibani India na yumbu woidun English singani ga taraga treta pangdokhiba U70 FIFA World Cup ta Nongdamba bu India team gi member okhibani Nakala maramda Bengaluru FC ki maruaiba forward ama oiriba Udanta singa lakaduriba summer window da Bengaluru FC thadolaga FC Gao da yawba yana lekhre India ki makok thongba football club ama oiriba Bengaluru FC na I League ISL amasung Duran Cup na singba makok thongba India ki tournament kya champion ohelambada asobu thaudang lorama Manipur gi Udanta singa season mapan supna Bengaluru FC da leiramlaba matung lakliba summer window da Bengaluru F thadoklaga atopa ISL gi makok thongba team ama oiriba FC Gao yawragani haidi Udanta singa na season mapan supna Bengaluru FC da leiramlaba matung FC Gao da satkadoriba si multi-year deal dani haidi Say Kungani suraba Udanta ge Bengaluru FC ga lainaramba contract ki matamadu English ngani ga kungo humdoi da loirabani Udanta na English ngani ga kundagi na kunga matu season da ahan boina Bengaluru FC ga contract ki matam loikrabasu sahi ahum sangdoraktuna English ngani ga kungo humdoi season phaw lairakibani Udanta na Bengaluru FC da ahan boina sarugya ki ba du English ngani ga taraga mari gi season dani India ki khwairi ki makok thongba football league ama oiriba Indian Super League ki ahanba season da Bengaluru FC mohut sinduna sanabada Bengaluru FC na runners up tahanbada asobu thaudang lokhibani ISL gi ahanba season da Bengaluru FC ki dama Udanta na goal ama sanbaga loinana assist tare tawbangam khibani ISL gi mathangi season da su Bengaluru FC ki makok thongba forward ama oiram khiba Mikuna soktuna laikhibadagi Udanta na mo chinduna sanabaga loinana season asidasu Bengaluru FC na champion oibada asobu thaudang narongki mangna season aduda goal manga sanba ngambaga loinana assist ahum tawbangamki Udanta singha gi career ahan boina Tata Football Academy da horakhibaga loinana tungan club singda sanarabaga loinana ngasi phawda India team gi dama puna match kunthraga mapan sanakhibaga loinana goal ama sanba ngamkhre Udanta gi matangairab international goal adu English ngani ga taraga ni pana pangtokhiba Intercontinental Cup ta Chinese Taipei ga sanaba match amada sankhibani Chinese Taipei ga sanakhiba match adu da India na Chinese Taipei bu goal 5-0 da maithiba pikhibani hanisu pausna makhatana phongdorakli Paushu lushilakpoina March tang ni pan da phongkhiba sanalai pa pauksi gi editorial content myam da thamjage Malemgi nupi singi numit maromdom lep sanaba nupi singda logi ngaklo pisi Say khudingi oina March nipana si malemgi nupi singi numit International Women's Day ni haina khangnai Kumsi sahi kumza English singani kungo homdoi goina pangtokkodoriba malemgi nupi gi numit thoram sigi theme di Innovation and Technology for Gender Equality habisini Sinai famda thabak subi nupi singi sel tungi phibam yamna fatana leiramba ma Sinai famda thabak subi nupi singi sel tungi phibam yamna fatana leiramba masum Sinai sang singda sathaba
awat anai kya gi saithing nanglabi nupi sing na hingnanaba masum sel tungi phibam phagat hananaba nupi sing gi marakta khomjin tashinba horakiba kumja english singa mag samapan ga ahombu united states nupi gi numit ki puwari iba hokibani hanin lawnai nupi singbu nupa ga manaba thakta thamduna board pi bi hallo haiba wakada si nupi gi ihogi puwari gi yamna maruiba tangka oikibani kumza english singa mag samapan ga suknagi nipan gi february aroiba numai jingna united states ki socialist nupi singna board thadabagi hak phonganaba masum atai laisem loan amasum setmi loan gi hak phonganaba asobo khongsa sing pangthoktuna ahan nupi gi numit pangthoknabagi lambi yat pauki kumza english singa mag samapan ga suknagi mapandari phirol tuba loan bagi thabak tawi nupi singna general strike toki aduga kumza english singa mag samapan ga taradari socialist amasum feminist singna us sin thungwala nupi gi numit pangtoki asumna mathang malem gi sakhatle hairiba leibak singda nupi singi hak phangjanaba khongjang kya sangsilaki asumna matung tarakpadari nupi singbu nupa ga manaba thakta laisem lon amasum setmi lon da sarugya anabagi khudong saba phangki india dari malem gi nupi gi numit thoramasi yamna maruiba oina laude masigi sumatakta nupi singbu laisem lon amasum setmi londa maningta makharak phangjaragassu nupa singna matam ayamada namthana ba honaba amasum hanthana yingbibana thongmanana sakhatminaba haibatu phamangamde maram aduna nupi singda akhanaba logweba ngaklok sing piduna makhoibu awangba thakta pukhatlaba matamda laiwa si sakhatkani Manipur na India tillaba tungda mipung khudimaki hak ngak semna sapsaba constitution semduna logi thabak thoram kya leizaragasu nupi angang sing ot naibi ki thabak ti haujiksu hanba letri Mapur roibana yu thaklaga magi nupi bu phubi saibiba lambi lamjaw nupi oibi singbu namja nam thikna biba mapangan sole haidun usit thawoidaba thamoi supo wa kya ngang biba masagi aswan bra khudong saba lawnana bu hotna bana singbagi thawdo numit khudingi thokli nupi singna khunai gi thabak tawba haibisi tawba ngambini haina lawnai tangai fadaba thapa amagi mayumna nongma hanjilaktabada wa oina ngangnai aduga sindari nupi singi thawdangbu owangba thakta thangatuna thaganai laibaki luraba tanphamna nupi singna manipur gi damak lawkiba thawdang kya do aikoina ngasi ningsingduna leiri aikoigi iraibak iramdam masing asi phawba yaikai thingaiba yawduna leiba ngamliba simak nupi singi sawraba thawdangnani Manipur gi yumthangna leiriba Myanmar military gi coup sathaduna democracy gi pangmam thongmasing matpagi mayokta hauribi ihawsida nupi singna lawriba thawdang asiguma Manipur su miraiba ki ningtama ngaknabagi damak tangkak kayarak nupi singna lawkiba thawdang adu ningsingbagi tangai fadabalai Manipur namduna famlana banatragana hatokpibagi wari semgatpagi mahutta nupi singna setmi lona masum laisem lona yohonana ba miyamna nupi singbu sogatpibagi tangai fadabalai Manipur su thabak hapada bu oire Lashem loan the water nupi sing mapangal kan kachana basada kuntragi sit reserve town na bathorang pekat pagitang ay fadabalik Manipur da pangtop Mikhal sing nupi sing thawayawi adubu nupi mirepti ningthi nuai na puthok bangamdi Mikhal gi matam da maira pai bithui Mikhal loi kraba tungda maira sang solo loli matang asida panjaning bu wapum di mahoksa lairemi gi khusem da nupi na nupa da gi mapangal khra solabasu wakhalamadi atailam kya dari nupa ga khena malekti nupi sing ot nai biati nupi nupa gi khena ba thamloi da bani haiba kholaw asi loijing loya sing ba thuna akhana ba campaign sathaba sumgani malem gi nupi gi numit thoramasi hena mapung phana na ba nupi sing logweba ngaklo pi duna thamoi ba awang ba thakta hingana na ba khona ga da bani haijaningi haiba sanaleba poxi gi editorial content mayam na thamjage haujikuina di myam pau su matang ase lusinjarage amasu myam puna no update ngai minase